ꯃꯣꯔꯦꯜ ꯍꯣꯡꯗꯣꯛꯇꯅ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫ ꯆꯥꯏꯅꯥ, ꯖꯄꯥꯟ, ꯑꯃꯦꯔꯤꯀꯥ, ꯔꯁꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯇꯥꯟꯅꯔꯤ꯫ ꯍꯥꯏꯕꯗꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯕ ꯍꯤꯗꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯅ ꯀꯔꯤ ꯑꯣꯏꯔꯤ? ꯍꯧꯖꯤꯛ ꯂꯦꯇ꯭ꯔꯤꯟ ꯇꯣꯏꯂꯦꯠ ꯂꯩꯇꯗꯨꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯈꯣꯡ ꯍꯥꯝꯅꯔꯤ꯫ ꯂꯦꯇ꯭ꯔꯤꯟ ꯇꯣꯏꯂꯦꯠ ꯁꯥꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ GST ꯆꯠꯅꯗꯨꯅ ꯁꯦꯟꯊꯣꯛ ꯂꯩꯖꯗꯕ ꯃꯤꯌꯥꯝꯗꯒꯤ ꯃꯔꯝ ꯆꯥꯗꯅ ꯇꯦꯛꯁ ꯃꯌꯥꯝ ꯂꯧꯈꯠꯇꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯗꯧꯔꯤ ꯍꯥꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯑꯁꯤ ꯆꯥꯎꯈꯠꯂꯕꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅ ꯂꯧꯔꯁꯤꯔꯥ? ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯧꯑꯣꯡ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯧꯖꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯈꯟꯖꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤ, ꯐꯖꯕ ꯑꯔꯨꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯅꯤꯡꯉꯤ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯉꯝꯕ ꯃꯈꯩ ꯄꯥꯏꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯦꯛꯇꯃꯛ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯈꯟꯖꯩ꯫ ꯄ꯭ꯔꯤꯊꯤꯕꯤꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯂꯩ, ꯑꯗꯨꯒ ꯑꯃꯨꯛ ꯃꯝꯃꯤ, ꯑꯗꯨꯒ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯤ꯫ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯣꯏꯕ ꯅꯣꯡꯃꯒꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯊꯧꯑꯣꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯁꯨꯝ ꯄꯥꯡꯊꯣꯛꯏ꯫ ꯃꯥꯒꯤ ꯊꯧꯑꯣꯡꯗꯤ ꯊꯣꯏꯗꯣꯛꯅ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯤ ꯑꯃꯨꯛꯁꯨ ꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯣꯏꯗꯕ ꯈꯣꯡꯆꯠ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯨꯡꯍꯟꯅ ꯌꯦꯡꯕꯗꯤ ꯌꯥꯕ ꯍꯥꯏꯕꯗꯤ ꯃꯁꯤꯒ ꯃꯃꯥꯡꯗ ꯎꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗꯨꯗꯤ ꯅꯤꯡꯁꯤꯡꯂꯒ ꯃꯁꯤꯕꯨ ꯑꯃꯨꯛ ꯍꯟꯇꯣꯛꯀꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕ, ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯟꯅ ꯌꯦꯡꯕꯗꯤ ꯌꯥꯕ ꯑꯗꯨꯒ ꯍꯜꯂꯛꯄꯗꯤ ꯌꯥꯗꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯈꯟꯖꯩ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯃꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯅ ꯑꯃꯗꯤ ꯃꯇꯝꯒꯤ ꯃꯒꯨꯟ ꯈꯪꯅ ꯆꯠꯄ ꯍꯩꯍꯧꯗ꯭ꯔꯒꯗꯤ ꯉꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯔꯤꯕ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤ ꯑꯔꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯍꯩꯇꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯣꯛꯂꯛꯄꯗꯒꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤꯕ ꯃꯇꯝ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯒ ꯑꯅꯤ ꯑꯁꯤ ꯈꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯃꯇꯝꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯆꯍꯤ 1ꯗꯒꯤ 5 ꯐꯥꯎꯕ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯔꯤ ꯃꯇꯝꯅꯤ꯫ ꯆꯍꯤ 5ꯗꯒꯤ 10 ꯐꯥꯎꯕꯅ ꯄ꯭ꯔꯥꯏꯃꯔꯤ ꯃꯇꯝꯅꯤ꯫ ꯆꯍꯤ 10ꯗꯒꯤ 15 ꯐꯥꯎꯕꯅ ꯁꯦꯀꯦꯟꯗꯔꯤ ꯃꯇꯝꯅꯤ꯫ ꯆꯍꯤ 15ꯗꯒꯤ 20 ꯐꯥꯎꯕꯅ ꯀꯂꯦꯖ ꯃꯇꯝꯅꯤ꯫ ꯆꯍꯤ 10ꯗꯒꯤ 30 ꯐꯥꯎꯕꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯇꯝꯊꯕ ꯅꯠꯇ꯭ꯔꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯍꯤ ꯌꯥꯝꯈꯠꯂꯛꯄꯒꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯆꯍꯤ 10 ꯑꯃꯒ ꯈꯥꯏꯗꯣꯛꯂꯕꯗꯤ ꯃꯁꯤꯗ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯕꯤꯗꯨꯅ ꯑꯃꯗꯤ ꯅꯩꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯏꯊꯧꯗꯥꯡ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯂꯩꯇꯦ, ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯂꯥꯛꯏꯗꯣ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ, ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯃꯥꯒꯤ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤ ꯑꯁꯣꯝꯗ ꯂꯣꯏꯅ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯍꯤꯡꯕ ꯉꯝꯅꯕ ꯂꯝꯕꯤ ꯊꯤꯅꯔꯛꯏ, ꯌꯦꯡꯅꯔꯛꯏ꯫ ꯃꯁꯤꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯐꯪꯗꯨꯅ ꯁꯦꯜ ꯊꯣꯛꯄꯁꯤꯡꯅ ꯁꯦꯜ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯁꯤꯡꯅ ꯁꯦꯟ ꯊꯣꯛꯄ ꯁꯤꯟꯐꯝ ꯀꯌꯥ ꯄꯥꯏꯈꯠꯅꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯠꯅꯈꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯕꯤꯔꯤ, ꯃꯗꯨꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯄꯣꯛꯄꯤꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯛ ꯀꯨꯆꯨ ꯈꯦꯠꯅꯖꯔꯕꯁꯨ, ꯍꯧꯔꯛꯐꯝ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯥꯟꯅꯗ꯭ꯔꯕꯁꯨ, ꯑꯩꯒꯤ ꯉꯥꯡꯅꯔꯤꯕ ꯂꯣꯟ, ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯃꯗꯤ ꯅꯥꯠ ꯆꯠꯅꯕꯤ ꯇꯣꯉꯥꯟꯖꯔꯕꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯌꯥꯎꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯥꯟꯐꯝ ꯊꯣꯛꯄ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯟꯅꯩ꯫ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯃꯤ ꯑꯃꯒ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯗꯣ ꯂꯥꯏꯔꯕꯅꯤ ꯍꯥꯏꯅ ꯀꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛ ꯑꯗꯣ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯉꯝꯖꯗ꯭ꯔꯕ, ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯑꯃꯗ ꯃꯤꯒ ꯃꯤꯃꯥꯟꯅꯅ ꯃꯤꯒꯤ ꯄꯥꯟꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯌꯥꯎꯐꯝ ꯊꯣꯛꯄ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯀꯌꯥꯠꯁꯤꯡ ꯌꯥꯎꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ
ꯑꯗꯨꯗꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯃꯒ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯑꯁꯤ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯃꯤ ꯑꯃꯒ ꯈꯦꯟꯅꯕ ꯑꯁꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯁꯦꯡꯕ ꯑꯣꯏꯅ ꯄꯣꯛꯂꯛꯄꯗꯒꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯁꯣꯏꯕ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯖꯗ꯭ꯔꯕ ꯃꯤꯑꯣꯏ, ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ, ꯃꯦꯟꯇꯦꯂꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯕꯁꯤꯡ, ꯃꯈꯣꯏ ꯑꯗꯨꯗꯤ ꯁꯦꯡꯅ ꯄꯨꯟꯁꯤꯗ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕ, ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯖꯗ꯭ꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯌꯦꯡꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯁꯥ ꯃꯎꯁꯨ ꯐꯔꯤꯕ ꯑꯗꯨꯒ ꯃꯊꯧꯅ ꯃꯔꯤꯡꯖꯦꯟꯁꯨ ꯂꯩꯖꯔꯤꯕ, ꯂꯣꯏꯅꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯩꯖꯔꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯪꯃꯥꯂꯦꯟ ꯃꯥꯟꯅꯕꯁꯤꯡꯒ ꯊꯦꯡꯅꯕ ꯇꯥꯔꯕꯁꯨ ꯊꯣꯏꯅ ꯄꯥꯡꯒꯜꯗꯁꯨ ꯃꯊꯧꯅꯥꯗꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯁꯤꯡ ꯀꯌꯥ ꯑꯃ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯆꯥꯎꯈꯠꯄ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ? ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯇꯧ ꯇꯝꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯂꯦꯡ ꯑꯣꯠꯄ ꯉꯝꯕ ꯃꯤ, ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ, ꯂꯣꯏꯅꯅ ꯈꯨꯠꯁꯦꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯤꯅ ꯁꯥꯕ, ꯃꯤꯅ ꯁꯦꯝꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯑꯍꯦꯟꯕ ꯑꯊꯣꯏꯕ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯄꯟꯕ ꯌꯥꯏ ꯆꯥꯏꯅꯥ, ꯖꯄꯥꯟ, ꯑꯃꯦꯔꯤꯀꯥ, ꯔꯁꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯇꯥꯟꯅꯔꯤ꯫ ꯍꯥꯏꯕꯗꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯕ ꯍꯤꯗꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯅ ꯀꯔꯤ ꯑꯣꯏꯔꯤ? ꯍꯧꯖꯤꯛ ꯂꯦꯇ꯭ꯔꯤꯟ ꯇꯣꯏꯂꯦꯠ ꯂꯩꯇꯗꯨꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯈꯣꯡ ꯍꯥꯝꯅꯔꯤ꯫ ꯂꯦꯇ꯭ꯔꯤꯟ ꯇꯣꯏꯂꯦꯠ ꯁꯥꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ GST ꯆꯠꯅꯗꯨꯅ ꯁꯦꯟꯊꯣꯛ ꯂꯩꯖꯗꯕ ꯃꯤꯌꯥꯝꯗꯒꯤ ꯃꯔꯝ ꯆꯥꯗꯕ ꯇꯦꯛꯁ ꯃꯌꯥꯝ ꯂꯧꯈꯠꯇꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯗꯧꯔꯤ ꯍꯥꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯑꯁꯤ ꯆꯥꯎꯈꯠꯂꯛꯂꯕꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅ ꯂꯧꯔꯁꯤꯔꯥ? ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛ ꯑꯃꯗ ꯂꯩꯔꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯅꯨꯄꯤ ꯑꯉꯥꯡꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯃꯤꯍꯥꯠ ꯃꯤꯄꯨꯡꯒꯤ ꯊꯧꯗꯣꯛꯁꯤꯡ, ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯧꯗꯣꯛꯁꯤꯡ, ꯗ꯭ꯔꯒ ꯆꯥꯕꯒꯤ, ꯗ꯭ꯔꯒ ꯀꯔꯕꯥꯔꯒꯤ ꯊꯧꯗꯣꯛꯁꯤꯡ, ꯀꯔꯞꯁꯟ, ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨꯡ ꯔꯥꯖꯅꯤꯇꯤꯒꯤ ꯁꯛꯇꯤ ꯃꯨꯟꯅꯕꯒꯤ ꯍꯥꯏꯕꯗꯤ ꯐꯝ ꯃꯨꯟꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯃꯠꯇ ꯂꯩꯕ ꯎꯖꯗꯦ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯗꯤ ꯃꯁꯤꯅ ꯂꯩꯇꯦꯡ ꯑꯣꯏꯅꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗꯁꯨ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯄ, ꯋꯥꯈꯜ ꯊꯧꯅꯥ ꯍꯥꯞꯄ, ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ ꯑꯃꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯕ ꯑꯣꯏꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯜꯗ ꯊꯝꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯁꯄꯣꯔꯠ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫